ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯏꯃ ꯀꯧꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯑꯃꯒꯤ ꯏꯪ ꯇꯞꯆꯕꯤ ꯅꯤꯡꯊꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯒꯤ ꯃꯄꯥ ꯃꯄꯨꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯒꯤ ꯍꯥꯛꯇꯛꯇꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯗꯨꯅ ꯌꯨꯝ ꯁꯦꯒꯥꯏꯕ ꯅꯣꯡ ꯌꯨꯕꯗꯨꯒ ꯑꯄꯤꯛꯄ ꯏꯪꯈꯣꯜ ꯃꯇꯦꯛ ꯇꯨꯃꯒꯗ ꯉꯥꯏꯍꯧꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯤꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯃꯒ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯥꯟꯅꯗ꯭ꯔꯦ, ꯃꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯩꯕꯨ ꯍꯥꯎꯅ ꯍꯥꯎꯅ ꯄꯤꯖꯕꯤ ꯊꯛꯄ ꯉꯝꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯤꯔꯅꯤ꯫ ꯃꯁꯛ ꯊꯤꯔꯁꯨ ꯀꯥꯏꯗꯦ, ꯃꯈꯣꯡ ꯅꯥꯝꯃ ꯁꯦꯛꯂꯕ ꯐꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯕꯨ ꯂꯦꯝꯅ ꯄꯤꯖꯕ ꯊꯥꯛꯄ ꯉꯝꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯐꯖꯩ, ꯏꯪ ꯇꯞꯄꯤ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯥꯟꯅꯗꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯒ ꯄꯨꯟꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯉꯥꯡꯁꯤꯁꯨ ꯑꯩ ꯂꯧꯗꯦ, ꯄꯨꯔꯥ ꯃꯃꯥꯅꯤ, ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ꯫ ꯃꯁꯤ ꯍꯧꯖꯤꯛꯃꯛꯄꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦꯗ꯫ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯣ? ꯅꯤꯡꯊꯤ, ꯅꯤꯡꯊꯤ! ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ? ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯀꯥꯏꯅ ꯇꯥꯟꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯃꯈꯨꯜꯒꯁꯤꯁꯨ ꯅꯧꯊꯔꯤ꯫ ꯅꯪ ꯆꯥꯛꯁꯪꯗ꯭ꯔꯤꯗꯣ ꯀꯩꯗꯧꯏꯅꯣ ꯍꯥ? ꯆꯥꯛꯁꯪꯗ꯭ꯔꯣ ꯅꯪ ꯀꯩꯗꯧꯏꯅꯣꯕ? ꯅꯊꯟꯅ ꯇꯨꯃꯤꯟꯅ ꯀꯔꯤ ꯍꯨꯔꯥꯜꯂꯒ ꯆꯥꯏꯅꯣ ꯅꯪ? ꯀꯩꯅꯣ ꯃꯣꯏ ꯃꯄꯥ, ꯀꯩꯅꯣꯕ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯜꯂꯅꯤ꯫ ꯏꯁ, ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯜꯂꯅꯤ ꯀꯥꯏꯅ? ꯍꯩ, ꯅꯪ ꯌꯨꯝꯂꯣꯟꯅꯕ ꯌꯥꯝ ꯋꯥꯕꯤꯕ ꯋꯥꯅꯤꯅꯦ ꯍꯥ? ꯅꯪ ꯌꯨꯝꯂꯣꯟꯅꯕ ꯅꯨꯄꯥꯁꯤꯡꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ, ꯑꯉꯥꯡꯁꯤꯁꯨ ꯄꯨꯈꯤꯒꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯅꯨꯡꯇꯤꯒꯤ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯦꯛ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯣ? ꯅꯃꯥ ꯅꯆꯥꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦꯅꯦ, ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨꯅꯦ꯫ ꯌꯨꯝ ꯑꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ, ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯕꯣ? ꯍꯩ, ꯍꯥꯟꯅ ꯌꯥꯎꯔꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯅ ꯅꯃꯥ ꯅꯆꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯆꯥꯅꯤꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯇꯝ ꯆꯥꯅ ꯅꯨꯡꯇꯤꯒꯤ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯊꯛꯅꯕ ꯍꯤꯗꯥꯛꯁꯨ ꯅꯪꯅ ꯄꯤꯒꯗꯕ, ꯑꯩꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯅꯪꯅ ꯂꯩꯒꯗꯕ, ꯑꯩꯒꯤ ꯇꯨꯝꯐꯝ ꯃꯣꯝꯄꯥꯛꯀꯁꯦ ꯇꯦꯔꯥ ꯂꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜꯁꯤꯕꯣ? ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ? ꯂꯥꯏ ꯑꯣꯏꯅꯒ ꯎꯕꯤꯔꯕ꯭ꯔꯣ? ꯃꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯊꯕꯛ ꯁꯨꯕꯤꯌꯣ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯅꯈꯨꯠꯅ ꯅꯀ꯭ꯔꯥꯡ ꯂꯣꯜꯂꯒ ꯂꯩꯔꯒꯗꯤ ꯃꯣꯏ ꯃꯄꯥꯅ ꯄꯥꯝꯂꯤꯕꯗꯣ ꯑꯃꯠꯇ ꯐꯪꯂꯣꯏ꯫ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤ ꯐꯥꯎꯕ ꯑꯂꯨꯅ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯗꯅ ꯅꯣꯡ ꯑꯃꯗꯩ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯦ, ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕ꯫ ꯉꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯍꯥ? ꯋꯥꯒꯁꯤ ꯌꯥꯝꯅ ꯉꯥꯡꯕ ꯍꯩꯔꯝꯃꯦꯅꯦ ꯅꯪ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯉꯥꯡꯕ ꯇꯣꯛꯈ꯭ꯔꯣꯅꯦ, ꯐꯨꯔꯕ ꯐꯥꯎꯕꯗ ꯃꯆꯤꯟꯁꯦ ꯈꯨꯝꯗꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯁꯦ ꯁꯨꯀꯤ ꯀꯤꯗꯅ ꯍꯦꯛꯇ ꯃꯆꯤꯟ ꯈꯨꯝꯃꯛꯄꯅꯦꯕ꯫ ꯑꯗꯨꯅꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯉꯣꯟꯗ ꯍꯩꯄꯥ ꯁꯥꯕ ꯑꯃ ꯌꯥꯎꯔꯤꯁꯦ, ꯃꯁꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯍꯣ, ꯀꯅꯥꯝꯇꯅ ꯍꯩꯄꯥ ꯁꯥꯕ ꯅꯠꯇꯤꯌꯦ, ꯑꯩꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯏꯃꯥ ꯏꯆꯥꯗ ꯃꯣꯏ ꯃꯄꯥꯅ ꯊꯤꯅ ꯇꯧꯕꯁꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯦ, ꯑꯗꯨꯅ ꯏꯆꯤꯟꯁꯦ ꯄꯦꯟꯗꯗꯅ ꯈꯨꯝꯂꯛꯏꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯀꯥꯜꯂꯛꯈꯤꯗꯧꯔꯤꯅꯦ ꯍꯥ? ꯌꯦꯔꯥ ꯐꯨꯊꯈꯤꯗ ꯃꯁꯤ꯫ ꯌꯥꯏꯃꯅ ꯅꯤꯡꯊꯤꯕꯨ ꯉꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯤꯡꯊꯤ ꯉꯁꯤꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯟꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯃꯨꯛ ꯀꯞꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯅꯤꯡꯊꯤꯕꯨ ꯊꯤꯅ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯣꯡꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯄꯤ ꯑꯃ ꯌꯥꯏꯃꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧꯗꯤ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯝꯃꯤ꯫ ꯃꯌꯥ ꯏꯆꯧ ꯃꯆꯤꯟ ꯏꯇꯨꯝ, ꯀꯨꯆꯨꯁꯨ ꯏꯃꯨ, ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕꯗꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯍꯣꯕꯗꯨ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯗꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯨꯅ ꯃꯤꯅꯥꯏꯒ ꯊꯝꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯃꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯣꯏ ꯅꯨꯄꯥ ꯏꯆꯦꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯗꯅ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯂꯩꯅꯔꯤꯕ ꯌꯨꯝꯁꯦ ꯁꯪꯒꯣꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯏꯄꯥꯝꯗꯅꯦ ꯁꯟ 10 ꯄꯤꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯒꯦꯕ꯫ ꯁꯟ ꯂꯣꯏꯁꯦ ꯍꯥꯏꯕ? ꯑꯣ, ꯄꯥꯈꯠꯄꯤꯒꯅꯨꯋꯣ, ꯁꯟ ꯂꯣꯏꯅꯕ ꯃꯤꯅꯥꯏ ꯊꯝꯅꯤꯌꯦ꯫ ꯁꯣꯝꯗꯤ ꯑꯩꯅ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯌꯦ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯗꯣꯏꯕ꯫ ꯑꯗꯣ ꯏꯆꯦꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯗ, ꯑꯩ
ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯅꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯄ ꯁꯛꯇꯝꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯅꯗꯤ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦꯕ. ꯑꯩꯁꯨ ꯇꯥꯟꯊꯣꯛꯂꯕꯅꯤꯅꯦ. ꯃꯥꯅ ꯆꯠꯇꯕꯒꯤ ꯋꯥ ꯈꯛꯇꯅꯤ. ꯃꯄꯥꯝꯒꯤ ꯃꯤꯅꯁꯨ ꯂꯧꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯂꯥꯛꯂꯝꯂꯕꯅꯤ. ꯑꯗꯨ ꯐꯥꯎꯕ ꯃꯥꯅ ꯉꯝꯗꯅ ꯆꯠꯇ꯭ꯔꯤꯕꯅꯤꯅꯦ. ꯃꯁꯤꯒꯤ ꯂꯥꯏꯔꯕꯤꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤꯅꯤꯅꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯧꯕꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯤꯒꯥꯁꯦ ꯂꯥꯏꯔꯕ ꯀꯥꯏꯅꯒ ꯍꯦꯛꯇ ꯀꯧꯔꯦꯅꯦꯀꯣ. ꯑꯗꯣ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯀꯣ. ꯑꯝꯇ ꯇꯥꯟꯊꯣꯛꯈꯣꯕ. ꯑꯩꯗꯤ ꯏꯄꯥꯝꯅ ꯁꯟ 10 ꯄꯤꯔꯣꯅ ꯍꯥꯏꯈ꯭ꯔꯗꯕꯅꯤꯀꯣ. ꯍꯥꯏꯈ꯭ꯔꯣ. ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯎꯒꯦ. ꯑꯗꯣ ꯅꯨꯡꯁꯤꯕꯤ, ꯑꯩꯈꯣꯏ ꯏꯟꯁꯥꯡꯕꯨ ꯀꯔꯤ ꯊꯣꯡꯈ꯭ꯔꯒꯦ? ꯑꯁ, ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯗꯤ ꯉꯥꯎꯏꯍꯦ. ꯑꯩ ꯅꯨꯄꯥꯅ ꯍꯥꯎꯅ ꯌꯣꯠꯄ ꯌꯥꯅꯕ ꯄꯣꯔꯣꯝꯒ ꯍꯋꯥꯏ ꯊꯥꯔꯛꯀ ꯊꯣꯡꯉꯨ ꯍꯥꯏꯗꯅꯅꯦ ꯃꯤꯅꯥꯏꯗ ꯍꯥꯏꯈ꯭ꯔꯕꯅꯤ. ꯄꯣꯔꯣꯝꯒ ꯍꯋꯥꯏ ꯊꯥꯔꯛꯀ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯍꯤ ꯌꯥꯝꯅ ꯂꯥꯡꯍꯟꯒꯅꯨ. ꯑꯝꯇ ꯍꯥꯏꯌꯨ. ꯑꯩ ꯃꯤ ꯇꯥꯜꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤꯍꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ. ꯑꯩ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ. ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯍꯥꯏꯔꯛꯄꯗꯤ ꯑꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ. ꯑꯩ ꯎꯕꯗ ꯅꯨꯄꯥꯈꯩꯅ ꯆꯦꯟꯅꯔꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯌꯥꯏꯃꯒꯤ ꯈꯜꯂꯒ ꯆꯦꯟꯕ ꯑꯣꯏꯔꯖꯥꯠꯅꯤꯀꯣ. ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯐꯥꯔꯒꯦꯅ ꯉꯥꯏ ꯂꯩꯔꯕꯅꯦꯕ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯝꯂꯕꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯪꯂꯝꯂꯣꯏꯕ. ꯑꯗꯨꯗꯤ ꯌꯨꯝꯗ ꯁꯟ 10 ꯈꯛꯇ ꯍꯌꯦꯡ ꯊꯤꯜꯂꯣꯅ ꯄꯥꯎ ꯁꯦꯡꯈ꯭ꯔꯒꯦ. ꯁꯣꯝꯗꯅ ꯌꯥꯏꯃꯅ ꯅꯤꯡꯊꯤ, ꯅꯤꯡꯊꯤ, ꯇꯥꯕ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯊꯣꯡꯁꯤꯁꯨ ꯂꯦꯡꯇꯦꯅ ꯇꯧꯔꯤꯁꯦ. ꯇꯜꯂꯤ ꯂꯥꯏꯔꯕꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯁꯤ. ꯀꯔꯤ ꯍꯥꯏꯒꯦ ꯑꯉꯥꯡ ꯇꯨꯃꯤ, ꯈꯔ ꯇꯞꯅ ꯍꯥꯏꯕꯤꯌꯨ. ꯇꯥꯅꯤꯡꯗꯦꯍꯦ, ꯈꯔ ꯇꯞꯅ ꯍꯥꯏꯌꯨ ꯀꯥꯏꯅ. ꯅꯃꯥ ꯅꯆꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯅꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ? ꯌꯨꯝꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯄꯥꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯕꯤꯕ ꯃꯥꯜꯂꯤꯅꯦ. ꯅꯣꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯏꯁꯥꯒꯤ ꯐꯝꯐꯝ ꯊꯣꯛꯄꯗꯣ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯣ. ꯏꯃꯥ ꯏꯆꯥ ꯇꯣꯈꯥꯏꯅ ꯏꯪꯅ ꯑꯗꯨꯝ ꯂꯩꯖꯒꯦ. ꯂꯩꯃꯤꯟꯅꯕꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯃꯤꯟꯅꯗꯦ ꯀꯩꯅꯣ. ꯑꯗꯨꯒ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ, ꯄꯤꯁꯨ ꯄꯤꯔꯣꯏ, ꯈꯪꯂꯕ? ꯑꯗꯨꯅ ꯉꯁꯤꯃ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯈꯪꯉꯕ? ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ? ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ, ꯅꯨꯄꯤ. ꯑꯉꯥꯡ ꯑꯁꯦ ꯃꯤꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ. ꯑꯣ, ꯅꯪ ꯑꯩꯁꯦ ꯀꯤꯗ꯭ꯔꯦꯅꯦ ꯍꯥ? ꯑꯗꯨꯗꯤ ꯐꯨꯖꯕ ꯇꯥꯔꯦ ꯅꯪ. ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩꯍꯣ ꯏꯃꯥ, ꯑꯩꯍꯣ. ꯃꯣꯏ ꯃꯄꯥ ꯑꯉꯥꯡ ꯍꯧꯔꯦ, ꯑꯉꯥꯡ ꯀꯞꯄꯦꯃꯤ. ꯀꯞꯁꯅꯨ. ꯑꯉꯥꯡꯁꯤꯁꯨ ꯐꯨꯕ ꯌꯥꯎꯔꯛꯈꯤꯗꯣꯏꯅꯤ. ꯍꯧꯖꯤꯛꯕꯨ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯪ? ꯍꯥ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯊꯥ 12 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯆꯥꯁꯤꯕꯨ ꯐꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯣꯏ ꯃꯄꯥꯁꯦ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯔꯕ꯭ꯔꯣ? ꯍꯦ, ꯁꯥꯒꯩꯒ ꯆꯥꯡꯗꯝꯅꯩꯅꯦ ꯃꯁꯦ. ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯅꯔꯦꯅꯦꯍꯦ. ꯁꯤꯗꯤ ꯑꯃꯨꯛꯇ ꯐꯕꯤ ꯁꯥꯔꯒ ꯈꯝꯍꯧꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯐꯔ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯅꯕ. ꯑꯁ, ꯃꯣꯏ ꯃꯄꯥ ꯀꯩꯅꯣ? 이씨는 ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯗꯨꯕꯣ ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯦ. 미싱두나 야이머기 누피 ꯑꯇꯣꯝꯕꯤꯁꯤꯅ ꯈꯥꯝꯕꯅꯤꯅ ꯆꯪꯁꯤꯜꯂꯒ ꯍꯩ ꯍꯦꯟꯅ ꯐꯔꯛ ꯇꯥꯅꯤꯡ ꯇꯧꯔꯤꯁꯦ. ꯑꯍꯜ ꯑꯃꯅ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯆꯦ ꯅꯤꯡꯊꯤꯁꯦ ꯌꯥꯏꯃꯅ ꯐꯨꯕꯒꯤ ꯈꯔ ꯅꯥꯔꯒ ꯂꯩꯔꯤꯉꯩꯁꯤꯗ 마ꯒꯤ ꯃꯁꯛꯁꯤ ꯎꯔꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯅꯤꯅꯦ. ꯃꯧ ꯑꯃꯅ ꯑꯇꯩ ꯂꯥꯏꯔꯤ ꯑꯉꯥꯡꯁꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯅꯤ. ꯑꯩꯈꯣꯏ ꯈꯔ ꯆꯪꯉꯒ ꯑꯃꯨꯛꯇ ꯈꯥꯝꯃꯨꯁꯦꯃꯤ. 누피 ꯑꯇꯣꯝꯕꯤꯗꯨꯅ ꯃꯣꯏ ꯅꯨꯄꯥ 이씨ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯕ. ꯁꯤ ꯂꯥꯛꯑꯣ ꯄꯣꯔꯣꯡ ꯊꯣꯡꯕꯗꯣ ꯂꯩꯍꯧꯔꯦ ꯑꯗꯨ ꯍꯥꯟꯅ ꯆꯥꯎꯔꯁꯦꯕ. ꯁꯤ ꯅꯪ ꯃꯥ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯁꯤꯔꯕꯅꯤ ꯅꯪ ꯑꯩ ꯈꯨꯠꯇ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝꯁꯤꯗ ꯏꯪ ꯆꯠꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯣ. 누피 ꯑꯇꯣꯝꯕꯤꯗꯨꯅ 이제 ꯑꯩꯗꯤ ꯀꯩꯃꯇ 인신자데고. ꯂꯩꯀꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯅ ꯈꯠꯅꯕ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯤ. ꯈꯥꯝꯃꯒ ꯑꯝꯇ ꯍꯦꯛ ꯅꯪꯍꯧꯗꯦꯗ. ꯌꯦꯡꯉꯨꯅꯦ ꯌꯥꯏꯃꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯁꯤꯡ ꯇꯨꯝꯕꯤꯁꯤꯒ ꯌꯥꯝ ꯍꯔꯥꯡꯅ ꯊꯣꯛꯈ꯭ꯔꯤꯁꯦ. ꯅꯤꯡꯊꯤꯁꯤꯅ ꯃꯁꯥꯁꯤ ꯀꯣꯜꯂꯒ ꯀꯞꯍꯧꯔꯤꯕ. ꯌꯥꯏꯃꯁꯦ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯃꯍꯩ ꯐꯪꯂꯛꯈꯤꯅꯤꯀꯣ. ꯌꯥꯏꯃꯅ ꯅꯪꯅ ꯈꯥꯝꯂꯝꯕꯩ ꯐꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩꯅ ꯈꯥꯝꯂꯤꯗꯨꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ
ꯁꯨꯝ ꯌꯥꯡꯁꯤꯜꯂꯕ ꯑꯗꯨꯒꯤ ꯁꯤꯅꯥ ꯊꯣꯛꯑꯗꯤ ꯏꯋꯥꯁꯦ ꯗꯁꯥ ꯇꯥꯕ ꯇꯥꯔꯦꯅ ꯈꯥꯝꯕꯒꯤ ꯋꯥꯅꯤ ꯅꯠꯇꯗꯤ ꯈꯥꯝꯕꯤꯕ ꯀꯥꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯗꯤ ꯃꯋꯥ ꯂꯧꯗꯦ ꯃꯣꯏ ꯃꯌꯥꯝꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯊꯣꯛꯂꯛꯏꯅꯤ ꯍꯣꯔꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯊꯤ ꯉꯥꯡꯕ ꯌꯥꯅꯕ ꯑꯗꯨꯅ ꯑꯗꯥ ꯇꯧꯔꯦꯒ ꯑꯗꯨꯅ ꯑꯗꯥ ꯇꯧꯈ꯭ꯔꯦꯒ ꯑꯗꯨ ꯉꯥꯛꯇꯅꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯕꯨ ꯃꯣꯏꯅ ꯐꯔꯝꯂꯕꯗꯤ ꯑꯣꯛꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯈꯨꯜꯁꯤ ꯂꯩꯕ ꯌꯥꯈꯤꯗ꯭ꯔꯣ ꯅꯍꯥꯟꯅ ꯐꯨꯔꯒ ꯈꯨꯜꯗꯤ ꯇꯥꯟꯊꯣꯔꯅꯤꯅ ꯏꯁ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯣꯛꯇꯤ ꯀꯥꯏꯅꯒ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯁꯨꯅꯦ ꯑꯩꯒꯤꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯑꯗꯣ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯇꯥꯟꯗꯤ ꯇꯥꯟꯊꯣꯛꯈꯣꯀꯣ ꯍꯌꯦꯡ ꯏꯄꯥꯝꯗꯒꯤ ꯁꯟ ꯄꯨꯔꯛꯀꯅꯤꯕ ꯁꯟ 10 ꯄꯨꯔꯛꯄꯒꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯉꯥꯅꯨ ꯆꯥꯁꯦꯕ ꯍꯌꯦꯡ ꯉꯥꯅꯨ ꯆꯥꯁꯦꯕ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯇꯥꯟꯊꯣꯛꯎꯒꯦꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯃꯤ ꯃꯌꯥꯝꯅ ꯑꯩꯅ 이신ꯕ ꯃꯥꯟꯈꯤꯅꯤꯕ ꯍꯌꯦꯡ ꯃꯃꯥ ꯃꯆꯥꯁꯤꯅ ꯆꯥꯅꯕ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯁꯟꯁꯤꯡꯗꯣ ꯌꯨꯝꯁꯤꯗ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯌꯦꯡꯁꯦꯕ ꯍꯣꯏꯅꯦ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯏꯅꯦ ꯑꯩꯁꯨ ꯐꯠꯇ꯭ꯔꯦꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯤꯕꯣ ꯐꯠꯇꯕꯁꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ 이마ꯗꯣ ꯐꯠꯇꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯀꯩꯅꯣ ꯁꯦꯒꯥ ꯀꯥꯏꯅ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯏꯔꯝꯕ ꯊꯠꯂꯝꯕ ꯏꯟꯁꯥꯡ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯒꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯀꯪꯉꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯦꯔꯨꯝ ꯐꯥꯎꯕꯅꯦ ꯃꯥꯏ ꯍꯥꯏꯅꯔꯤꯅꯤ ꯈꯪꯉꯕꯣ ꯑꯗꯨꯅꯕꯨ ꯅꯣꯏ ꯃꯥꯗꯣ ꯃꯤ ꯃꯌꯥꯝꯅ ꯐꯥꯔꯒ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯍꯥꯏꯈ꯭ꯔꯤꯅꯤꯗꯅ ꯌꯥꯔꯦꯍꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯂꯥꯛꯑꯣ ꯄꯣꯔꯣꯝ ꯊꯣꯡꯕꯗꯣ ꯏꯪꯕꯅ ꯍꯥꯜꯂꯅꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯆꯖꯤ ꯈꯔ ꯆꯥꯔꯒ ꯅꯤꯡꯊꯤ ꯃꯆꯥꯗꯣ ꯉꯝꯗ ꯄꯣꯔꯒ ꯂꯕꯨꯛꯇ ꯄꯤꯔꯨꯛ ꯍꯦꯛꯄ ꯊꯣꯛꯂꯛꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯗꯅ ꯂꯕꯨꯛꯀꯤ ꯂꯩꯔꯦꯝꯕꯤꯅ ꯑꯍꯜ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯃꯈꯨꯠꯇ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩꯁꯦꯒ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯤ ꯏꯪꯉꯉꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯤ ꯌꯥꯔꯦ ꯍꯧꯒꯠꯂꯨꯁꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯃꯥ ꯅꯆꯥꯒꯤ ꯃꯇꯧꯁꯤ ꯂꯕꯨꯛ ꯂꯩꯔꯦꯝꯕꯤ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯗꯅꯅꯦ 이마나 ꯅꯪꯒꯤ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ 이마나 ꯄꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ 이쌈 ꯆꯝꯕ ꯅꯠꯇꯦꯀꯣ ꯅꯪꯅ 이루 ꯃꯥꯏꯊꯖꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞꯁꯤꯡꯁꯦ ꯈꯨꯔꯨꯝꯖꯗꯨꯅ ꯅꯪꯅ ꯄꯥꯝꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯅꯤꯖꯧ ꯍꯦꯛ ꯅꯤꯕꯒꯅꯦ ꯆꯐꯨ ꯎꯌꯥꯟꯁꯤꯗ ꯊꯣꯛꯂꯛꯂꯗꯕꯅꯤ ꯑꯗꯨꯒ ꯆꯦꯒꯞꯁꯤꯅ ꯆꯞꯂꯒ ꯈꯥꯕꯩꯁꯤꯅ ꯑꯣꯠꯇꯨꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯅ ꯍꯥꯎꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯅ ꯐꯪꯂꯣꯏꯀꯣ ꯁꯤꯁꯦ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ 이마나 ꯄꯤꯔꯕꯅꯤ ꯍꯌꯦꯡꯈꯩꯗꯤ ꯅꯆꯥꯁꯤꯒ ꯂꯕꯨꯛ ꯂꯝꯍꯥꯡꯗ ꯊꯣꯛꯀꯅꯨꯀꯣ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯂꯩꯕꯅꯤ 이마나 ꯎꯍꯧꯗꯕꯗ ꯗꯁꯥ ꯇꯥꯅꯤꯀꯣ 이마나 ꯍꯥꯏꯔꯤꯕꯁꯦ ꯚꯥꯞ ꯇꯥꯔꯦꯀꯣ ꯂꯥꯏ ꯐꯠꯇꯕꯁꯦ ꯃꯤ ꯐꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯑꯗꯨꯅꯅꯤ 이마나 ꯍꯥꯏꯔꯤꯕꯁꯤ ꯍꯣꯏ 이마ꯕꯨ ꯅꯆꯥꯅ ꯑꯃꯨꯛꯀꯥꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯞꯀꯅꯨ 이사 ꯅꯨꯡꯉꯥꯏꯗꯧꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤ 이스 ꯀꯩꯅꯣ 이사ꯒꯤ ꯃꯁꯥ ꯄꯨꯝꯕꯁꯤꯗꯤ ꯆꯩꯅ ꯐꯨꯕꯒꯤ ꯇꯥꯛꯐꯝꯒꯤ ꯇꯥꯛꯐꯝ ꯉꯥꯛꯇ 이사ꯕꯨ ꯅꯪꯒꯤ ꯅꯨꯄꯥꯅꯒ ꯌꯥꯝ ꯊꯤꯅ ꯇꯧꯕ꯭ꯔꯣ ꯇꯧꯗꯤꯌꯦ 이마 ꯅꯄꯨꯔꯣꯏꯕ ꯐꯠꯇꯕꯗꯣ ꯑꯃꯨꯛ ꯀꯟꯈꯠꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦ 이마 ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯉꯁꯤꯗꯒꯤꯅꯦ 이사ꯗ ꯍꯦꯛ ꯐꯨꯕ ꯃꯤꯗꯣ ꯃꯣꯏ ꯃꯆꯥꯗ ꯑꯣꯏꯅ ꯅꯥꯕ ꯑꯣꯏꯁꯅꯨꯀꯣ ꯆꯠꯂꯣ ꯅꯆꯥ ꯅꯨꯄꯥꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯥꯗ ꯌꯦꯛꯇꯅ ꯌꯥꯝ ꯊꯨꯅ ꯆꯥꯎꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨꯀꯣ ꯅꯤꯡꯊꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯕ ꯆꯐꯨ ꯎꯌꯥꯟꯁꯤꯡꯗꯨ ꯄꯨꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯌꯨꯝꯗꯨ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦꯒꯤ ꯌꯨꯝꯁꯦ ꯁꯟ ꯃꯌꯥꯝꯁꯤꯅ ꯌꯥꯝꯅ ꯄꯥꯝꯂ ꯃꯥꯜꯂꯦ ꯆꯪꯈꯤꯕꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯁꯟꯁꯤꯡꯁꯦ ꯊꯣꯛꯂꯛꯑꯣ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯣꯟꯁꯤꯗ ꯅꯃꯥ ꯅꯆꯥ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯣꯕ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯁꯤꯗꯣꯛꯄꯤꯔꯒꯦ ꯇꯩꯕꯗꯤ ꯏꯆꯦꯅ ꯑꯗꯨꯝ ꯇꯩꯖꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯗꯒꯤꯗꯤ ꯁꯤꯒꯤ ꯌꯦꯡꯒꯣꯟꯁꯤꯅ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯑꯩꯕꯨ 이사ꯁꯤ가 ꯌꯦꯡꯒꯣꯟꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯔꯒꯦ ꯌꯦꯟꯈꯩꯁꯤꯅ ꯃꯊꯛꯇ ꯇꯣꯡꯖꯁꯅꯤ ꯅꯃꯥ ꯅꯆꯥꯅ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯗꯧꯕꯅꯤ ꯑꯗꯣ ꯌꯦꯟꯒꯤ ꯐꯠꯇꯕꯒ ꯇꯥꯔꯛꯑꯗꯤ ꯑꯩꯅ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯌꯦꯟꯒ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯅꯖꯔꯣ ꯑꯩꯗꯤ ꯃꯤꯠꯇꯕꯨ ꯎꯔꯦꯗ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯅ ꯊꯣꯡꯒꯥꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯅꯦ ꯂꯩꯅꯤꯡ ꯂꯩꯖꯧꯗ ꯅꯣꯡ ꯇꯥꯔꯛꯂꯒ ꯄꯨꯡꯆꯣꯠ ꯆꯣꯠꯆꯅꯕ
ꯑꯗꯨꯝ ꯀꯥꯟꯗ ꯀꯥꯏꯗ ꯂꯩꯒꯦ ꯌꯦꯡꯒꯦ ꯌꯥꯏꯃꯅ ꯀꯅꯥꯒꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯀꯅꯥꯒ ꯑꯣꯏꯅꯤ ꯂꯥꯏꯔꯕꯤ ꯏꯆꯦꯒꯅꯤꯗꯅ ꯑꯩꯅ ꯌꯦꯡꯒꯣꯜꯗ ꯂꯩꯌꯣꯅ ꯍꯥꯏꯕ ꯇꯜꯂ ꯃꯥꯜꯂꯦ ꯊꯣꯡꯒꯥꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯆꯥꯛ ꯊꯣꯡꯗꯣꯏ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯆꯐꯨ ꯎꯌꯥꯟꯕ ꯑꯣꯏꯔꯤꯖꯥꯠꯅꯣ ꯌꯥꯝ ꯐꯖꯩ ꯃꯤ ꯅꯠꯇꯦ ꯑꯁꯤꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯒ ꯑꯣꯏꯔꯖꯥꯠꯂꯣ ꯍꯨꯔꯥꯜꯂꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯨꯔꯥꯟꯕ ꯍꯩꯇꯕꯅꯤ ꯃꯤꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯇꯨꯝꯂꯨꯈꯤꯒꯦ ꯀꯩꯅꯣ ꯑꯃꯨꯛ ꯇꯨꯝꯂꯨꯈꯤꯒꯦꯕꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯁꯤꯗ ꯂꯩꯍꯟꯒꯨꯝꯁꯤ ꯍꯥꯏꯔꯒ ꯑꯩ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯆꯔꯥ ꯐꯖꯅ ꯋꯥꯜꯂꯒ ꯇꯥꯟꯒꯦ ꯑꯩ ꯇꯥꯟꯒꯦ ꯅꯤꯡꯊꯤꯅ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯇꯧꯔꯒ ꯌꯦꯡꯂꯒꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯩꯅꯧ ꯃꯈꯣꯡꯁꯤ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯏꯔꯨꯖꯔꯨꯒꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡ ꯃꯆꯥꯁꯦ ꯊꯅꯝꯂꯒ ꯏꯔꯨꯖꯗꯣꯏ ꯃꯥꯜꯂꯤꯅꯦ ꯃꯥꯅ ꯏꯔꯨꯖꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯆꯐꯨ ꯎꯌꯥꯟꯁꯦ ꯑꯃꯨꯛꯇ ꯄꯥꯏꯔꯒ ꯌꯦꯡꯒꯦ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯔꯕꯗꯤ ꯃꯨꯜꯂꯒ ꯂꯧꯕ ꯌꯥꯏꯗꯅ ꯅꯤꯡꯊꯤꯅ ꯏꯔꯨꯖꯔꯤꯉꯩꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯆꯐꯨꯗ ꯄꯥꯝꯃꯟꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯒ ꯄꯥꯏꯔꯨꯕꯗ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯂꯤꯟ ꯑꯃꯅ ꯆꯤꯛꯂꯛꯀꯗꯧꯕꯒꯤ ꯈꯨ ꯂꯥꯎꯅ ꯀꯥꯝꯃꯛꯄꯒꯨꯝꯅ ꯃꯃꯤꯠꯇ ꯎꯏ ꯍꯣꯏ ꯍꯩꯃꯥ ꯂꯤꯟꯅꯦ ꯁꯤꯗꯤ ꯂꯤꯟꯅꯤꯅꯦ ꯀꯅꯥꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯁꯤꯗꯤ ꯑꯇꯣꯝꯕꯤꯅꯤꯅꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯥꯎꯔꯒ ꯑꯩꯒꯤ ꯆꯐꯨꯁꯦ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯅꯨꯄꯥ ꯏꯆꯦꯒꯤ ꯆꯐꯨ ꯃꯅꯨꯡꯗ ꯂꯤꯟ ꯌꯥꯎꯋꯦ ꯂꯤꯟ ꯑꯩꯉꯣꯟꯗ ꯆꯤꯛꯀꯦ ꯇꯧꯋꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯏꯆꯦꯁꯦ ꯑꯃꯨꯛꯇ ꯉꯥꯡꯉꯨ ꯂꯥꯎꯋꯣ ꯃꯤ ꯅꯤꯡꯊꯤꯅ ꯏꯔꯨꯖꯕ ꯂꯣꯏꯔꯕꯅꯤꯅ ꯏꯃꯥ ꯂꯩꯔꯝꯃꯤꯅ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯗꯨꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ ꯁꯔꯦꯡ ꯊꯣꯡꯒꯦ ꯆꯥꯛꯁꯤꯅ ꯑꯍꯥꯎꯕ ꯐꯧ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯒ ꯊꯣꯡꯉꯒꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯅꯪꯅ ꯁꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯤꯉꯩꯗ ꯑꯩꯁꯦ ꯂꯤꯟꯅ ꯆꯤꯛꯂꯒ ꯁꯤꯔꯝꯃꯗꯤ ꯅꯪ ꯄꯦꯟꯗꯧꯔꯤꯅꯦ ꯄꯦꯟꯗꯧꯔꯤꯕ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯕꯨ ꯅꯝꯗ꯭ꯔꯤꯍꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯔꯣ ꯏꯟꯁꯥꯡ ꯃꯅꯝꯁꯤꯕꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯒꯨꯝꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯍꯦ ꯃꯅꯝꯁꯤꯗꯤ ꯅꯤꯡꯊꯤꯅ ꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯊꯣꯡ ꯊꯥꯛꯄꯒ ꯂꯣꯏꯕ ꯖꯥꯠꯅꯤꯅꯦ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯉꯥꯎꯏ ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯥꯒꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯏꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ ꯌꯥꯏꯃꯅ ꯏꯟꯁꯥꯡ ꯃꯅꯝꯁꯤꯕꯨ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥꯁꯤꯗꯩꯔꯅꯦ ꯃꯅꯝꯁꯤ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯂꯥꯛꯏꯗ ꯑꯣꯏꯔꯝꯅꯦ ꯑꯉꯥꯡ ꯆꯥꯛ ꯏꯜꯂꯦ ꯏꯟꯁꯥꯡ ꯃꯅꯝꯁꯤꯅꯔ ꯀꯔꯤꯅꯣ ꯆꯥꯛꯄꯨ ꯈꯨꯠꯂꯝ ꯑꯃ ꯆꯥꯗ꯭ꯔꯦꯅꯦ ꯑꯩꯕꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯨꯏꯗꯧꯅꯒ ꯃꯅꯝꯁꯨ ꯁꯨꯠ ꯅꯝꯂꯒ ꯆꯪꯈ꯭ꯔꯦꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯍꯥꯎꯕ ꯆꯥꯕ ꯑꯗꯨꯒ ꯇꯨꯝꯕ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯇꯨꯝꯕ ꯍꯤꯗꯥꯛ ꯑꯃꯨꯛ ꯊꯛꯄ ꯒꯟꯖꯥ ꯑꯃꯨꯛ ꯊꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯇꯨꯝꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯌꯥꯏꯃꯅ ꯆꯥꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯃꯥꯒꯤ ꯏꯟꯁꯥꯡꯁꯦ ꯃꯥꯒꯤ ꯀꯣꯊꯈ꯭ꯔꯦꯅꯦ ꯉꯥꯅꯤꯅꯦ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯆꯥꯛꯁꯤꯗꯤ ꯀꯩꯅꯣ ꯎꯏꯒ ꯂꯥꯎ ꯃꯥꯜꯂꯤꯅꯦ ꯃꯅꯤꯟꯒ ꯀꯥꯏꯅꯦ ꯏꯃꯥꯒꯤ ꯊꯋꯥꯏ ꯏꯃꯥ ꯑꯃꯨꯛ ꯆꯥꯛ ꯆꯥꯒꯦꯀꯣ ꯏꯆꯥ ꯀꯞꯀꯅꯨꯀꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯨꯏꯅ ꯀꯩꯅꯣ ꯎꯕꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯑꯣ ꯅꯨꯄꯥ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯆꯠꯈꯤꯅꯨꯍꯦ ꯅꯤꯡꯊꯤꯅ ꯀꯨꯏꯔꯦꯗ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯈꯤꯗꯕ ꯑꯩꯕꯨ ꯁꯤꯗ ꯑꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯌꯣꯜꯂꯁꯤꯔꯅꯦ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯅꯕ ꯈꯪꯉꯤ ꯑꯩꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯃꯣꯏ ꯃꯄꯥꯁꯤꯗꯤ ꯏꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯗꯅ ꯀꯩ ꯏꯟꯁꯥꯡꯅꯣ ꯅꯪ ꯆꯥꯏꯗꯣ ꯑꯗꯨꯒ ꯀꯩꯒꯤ ꯁꯤꯗ ꯆꯥꯏꯅꯣ ꯑꯩꯅ ꯅꯪ ꯌꯨꯝꯁꯤꯗ ꯍꯜꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯆꯐꯨ ꯎꯌꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏ ꯀꯥꯎꯈꯥꯏꯔꯛꯀꯅꯤ ꯑꯩꯅ ꯃꯣꯏ ꯃꯄꯥ ꯑꯩ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣ ꯃꯃꯥ ꯃꯆꯥꯗꯣ ꯀꯣꯠꯂꯒ ꯂꯪꯈ꯭ꯔꯣ ꯀꯣꯛ ꯂꯪꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯃꯥꯅꯗꯨꯗ ꯇꯧꯔꯤꯕꯗꯣ ꯈꯨꯂꯩꯀꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯇꯧꯔꯤꯕꯅꯦ ꯌꯥꯏꯃꯅ ꯀꯩꯒꯤ ꯄꯨꯛꯇꯅ ꯆꯥꯕ ꯀꯩ ꯏꯟꯁꯥꯡꯅꯣ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦ ꯁꯤꯅ ꯀꯥꯏꯗꯩ ꯆꯐꯨ ꯎꯌꯥꯟꯅꯣ ꯂꯣꯏꯅ ꯀꯥꯎꯈꯥꯏꯒꯦ ꯃꯁꯤ ꯀꯧꯕ ꯆꯠꯇꯦ ꯁꯤꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯈꯣꯡꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯍꯩ ꯅꯨꯄꯤ ꯅꯪꯅ ꯄꯨꯔꯤꯕ ꯆꯐꯨ ꯎꯌꯥꯟꯁꯤ ꯀꯥꯏꯗꯒꯤꯅꯣ ꯃꯍꯩ ꯇꯧ ꯄꯣꯠꯂꯥ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ
Yaimna sapu yana kaurubudagi yaimagi makhongdu sauna pomthoraklami aduga ningthida phubada masa mathanda oina narami aduna yaimadu kiboi lakpoi pakhongdu sektana imung sensingkhre numitsidagi yaimadu ningthida khanna bahuba ki bahurakle aduga ningthiga masanu pagadi ahu ahu sabada natana taru thabakta dawpangyada yaraktuna ningthi hausikti yamna nungairakpa haibadu oirami yaimana nupi Aigi khongsibu layengbada supha pharoidab sala tha hum maridi suruklamlani aina naduna sumleiraklibase phani karigi pharoidoino aina lebak ase leiba heirairaba panji mayam ama gauduna yenghandoini aigi khongsibu samugi makonga chaw madaram do malene nabasu sukan thadi masi pumba aigi nupi hadugi chapu yando kaurubagini ko aina nupa nang yana bukhong do layeng na bukho na ringai da aidi aigi sana siramba sana lupa sing do loina loisilakle santara khak loizabudu su loina yoin khredo aduga isedi pasak pasab su hengatle nungai bu su hengatle aina khwaidai ngaklibadi mana thong thakpa chai sangse kayam na hawba zano khule kai gi misingsina nungti gi sab lang nari sibo aigi khongsina nabu paradiko aigi nupi hase aigi khosidagi Tanthokradabanigo Nangna Kongnaba Paba Ngairingaida, Itzedi, Aikoigi San Tamjilam Pamduda, Himsaba Hogri. Adugira Nangna Hanadagi, Tumlebana Zindo, Amokina Tumtok Lagalaido. Aina Pada Parakisano, Mana Sarbi Yumdo, Luina Musidoki, Aishidoki, Adunubi, Nang Karanana Layuba, Nang Nana Latabase, Ay Amu, Nang the Kangba Yaweba. Oh, isada yauzaramba sana lupa singdo amata leitre aduna nana leiba gato talle hausikti minai phawba thamba ngamla oidori adagidi sai sangkase aina thongak toribani hawrani dudi aigi nupi hasina thongthaku manamsina maron saning mane tingase ara hektai kayam hawbuno khangde magi sai sangsigi wari ngakta ngairi thonga he thokibada aduga magi ngangsina karino asuk thuna sawbusibo Nung may ikarak pa ni Midamada, mag-isang sangdane, huhap silaga, mamamasa hatok pa suway trabani. Ha? Kayo no habo, lairabi sina, karano ngarak pa sida, mangon na mo sining abo, adoy radi, hatlingay dane, nang siyam na po na hatnida. Ay di, nang ginihi, kung nabase, pada pagisano, aduga, ay natarok pililado, nang iyang mo ba. Mamamasa kaya puraga, tantok pang gamdra ba, ay, Yai manate Kuire nang namay hayrayse ay na yumsida lakjingay dagini handagdi ay no ina mamasase tangengo hengamdraba ay amubin nate noy magi masingdo adu torge hayro imadagi ay ni hinduini nang sukhongse naba thuna pharo ay nang yamna nungsiri zatni ko aysu ado nangsu ay thakpa ngamdradi ningtigi manakta amuk lekhibuna phadoiro kari haino nupa agi khongse naba phagisanu haibunida pharani aina ngamnaba layengani chamanbagi noirasu khangde khongnen tawrisi chabagi noibu khongakta noigadro nupi sum haibunida leiramko ai ipamgi mina panjipuraga lakpa male moi mapamgi mi singsisu yaini loina asina horen aigi nupi halna thongthakpa chaisang singse taptai saraga sakhidoinine aina khangningise aigi nupi hagi chaisangse kayamuk yamna hawgi sini haiba tawbaga insang manamse thadoredo masi khoshi nana hurala sawniko numit kharani leiragadi yaimagi makhong anabadu laitin khuramdana tapna pharaklami aduna yaima imungdagi mapan thokpa ngamle Yaimana mapana tholakpadadi ningtigi mama masadu yamna nushiba yamna phajaba yuma masaramle ningtisu masasu masak mataw yamna phajaramle aduga nupi atombidudi yaima layengbada pungmun mutle minai thama phawbu ngamdre mapawgi minasu nusijre lawbi hemandana aduna nupi atombidu hanagi thibaga amuk hena thijingkhre si yoradi ningtigi manakta amuk luna tawraga leibiyare idi kaikhreda Kamay singsike era ainabu ikaibu khangebra atombi uchikanchida hekta sangurage
Isa nupasisu mangonda sanarine. Onthokna thuna sawida. Mamadi chaksangda lei chala. Hai, kana leigene. Isa si kapine. Ipa lai. Nushibana. Ipa pamgise. Ayo. Angang di yana si. Ningthina. Imagi bungo. Amot pa paigano. Amot pa da yana chikano haina. Imana haibana tro. Karigi pairi. Ha. Karigi chi ibano. Amot pa roi ma. Sigi mise. Isa si maron to ini. Aduga. Ay sibu. Sigi mise kain haine. Ibungo. Ay sinapani nangbo. Hek pukpa na pani ne. Aigi pa laite. Sikre. Nang amot pa mini. Namchi. Tugatse. Ningthi. Angang sida nang kari mo hajilage. Mapada phawba asamai haisibo. Taning dese. Sida sang kanu. Nang khadrak to isada mukta makani. Ningthi. Hauki wasingdo. Kauthoknaraga ibane hujikti nungai leresine. Aise amubina mahik toraga pharamjabadi ai nangi nanakta dum nupi atombiduna tanjada kauri. Ho nupa. Nang adu kaidawrino? Ha. Yam tuna sida lawo. Lakjibo. Lai. Ningthi. Nang saw faroko ai atomi se tanthokrageba. Nang ding asai kai dis luino. Nang udabada ai kayam wai. Nupi atombina. Somna hauna sabiana ba thiriba kasai da yeina. Sai sang thongna dabani minai kaisu amata laklaroi. Ado nang isegi manakta kaidobu changoiba. Kari yoini. Nang udabududa kudo sauning mandana nupi haldoina asawase tainarubani. Mayam tuna mapamna zakrona. Ma kuiroi tuna zakranita. Nasidi aina maong ama dairamlabani. Aduna ma kibna loyorabani. Aseng maro nupa. Adu oiradi magi yum phajabase ibani ko ihobba yarni. Ado imungda changase ai chak thonggi nangai biyoba. Imungda mamhobani. Adunabu ngaibiyu harini mambanina ai kiba. Amambaduda nangai duduni hena ai kikre. Hana sanalupa siringai dadi khara pharami. Hojikti kai haino ai tahaudi. Kaishu aidi ai ngai ga haibani. Ai gi nupase nushibana. Ado nang horen mai mutli kaina kaamganu ko. Kai no dudi. Nasindo Pokani, ay kambigeba. Nang naido, ay na chingkra tumbasidani ne. Nadi, wani haibani. Yari kangzari. Amambaduda, nasina tumbaduga, kusu umubusiga, nayazo busiga, may kamapoy matangdugi, kutidudi. Nang nakangzabo natini. Nintigi manakta, chaningkra daibo. Asum na nupi atombido yumdalay chikanda, yaymana. Nupi ahal ningthibu themnaba yam kana hotnarami adubu ningthina yaba kauba suklai lekhije aduna hojikti yaimana nupi atombidu amu tanthoknaba kana hotnarakpadagi moi ani nungtigi khanaba saunaba helaklami nupi atombigi yumda minai oiramba nupi singdusu ningthigi sai sangmingonda yonthoi onsin tawbagi oina yaukre masina nupi atombigi ri hena sauba haibadu oikre aigi nupa sina aibu napamda sakro haidana Ina tali bese. Masiki nupi chai sang haubi sine thokali bangak-tani. Pai. Ado oiradi mama masase horendi moigi chai sangda hu hapchilaga hatok sab taidana. Moi ani leitradi ai nupana ai amuk luna tawraniba. Nang hauji phawba napamna chatlamjri. Ha. Karino nang naibu toina tali sibo. Ai nangonda kari lankrage haiba. Ai naidro. Ai hojikti Nang pamakjena. Karigi pamlakjino aigi nupa. Nangi nasakto thimal laiba. Nayani na khusau sati nasine na khutumama. Kusu phonge imungda busankrabadi suudine. Nang bahanadi ayamna phase haiba daine. Adudi nangoda haiba sunatana. Nangi sana mayamda hairaga hojikti sana leitrabani na chakro yam thun chakro. Hoi chalagi. Ado ngasi matangdi ay leijagigi hayang ayuk nganta oina ay sasagragi ngasi madi napinaro loisinbagi leiro hayang ana chatnaba khanglidana si hairamlaga yaim amuk thokre
nupi atombisu hu paiduna ningthigi sai sangda hapna bangai du lekre tanja phangbaga nupi atombiduna ningthigi sai sangda hapchilami yai masu mamli baduda mayum dhalaklami chaksi kulam sadida ekhoi di thongjine nupi nang hauji phawba chak thongjibo hayeng chatladabani na thongjeda ha is aidi chakulam am sajene ningthi su anganga lampak de lehoe adudi magi sai sang lai sala hekto khara khotlaga saruki yaimana ningthigi sapu yandagi chakin sang huralami aduga magi kata puraklami aduga ningthigi sapu yan yariba chain sangdu lairembina amuk hu yaudaba afaba ohenduna thambirami asuk hauba chain sangse aina nahan kai chaba phangda lairamlibani ko haukreda sidi madi kaidi saklo man charisina yam hauna ga saini masiki nu pase mabu yamna phatabu nu pani ko aingonda chasi kaina ga hauram demi hayeng budi mama masa siramlani adudagidi aigi ngakta oirani dana tumuragida nongan bagadi yaima hugi sakto sabadi sirami nupi atombidu yaimana siramadu ubada kiman kiduna ayuk ngantana yum thadok sen khirami magi matau singna duna ningthina yenglubadadi yaimadu siramle aduna khulaikai gi misingsu khangnarakduna loino omsilai mau amana mawasu hu bizarak hatlamlaga mana tumina sengkhribani mayam horuga amubi athibido pharga waru usi mayam lawo mamasu mi mayam hakhibani masu harkadabani law amubido madu pharusi mawasibu hu bizarak hatpangamba mamu harkadabani mayam sangduna nupi atombidu pharaga phubade man khiduna sirami asumna yaimaga nupi atomiga sikraba matung ningthiga masanu paduga ingna sikna nungaina pankhirami